ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅꯈꯤꯕ ꯂꯥꯞꯁꯦꯁ ꯌꯥꯝ ꯆꯥꯎꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯅꯦꯒꯣꯁꯤꯌꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯇꯔ ꯑꯃ ꯑꯣꯏꯅ ꯕꯤꯇ꯭ꯔꯦꯌꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄ ꯃꯤ ꯑꯃꯗꯧꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯎꯔꯤ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯟꯅꯗ꯭ꯔꯒꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯔꯣꯏꯗꯕꯅꯤꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯊꯧꯗꯥꯡ ꯂꯧꯅꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯂꯩꯐꯝ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯒꯣꯔꯃꯦꯟꯅ ꯑꯣꯏꯔꯤꯕꯅꯤꯅ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤ ꯂꯧꯈꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯤꯗꯔꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯤꯛꯁ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗꯗꯤ ꯆꯦꯟꯖ ꯇꯧꯕ ꯌꯥꯔꯛꯀꯗꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯤꯈꯤꯕ ꯑꯗꯨꯝ ꯂꯩꯔꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯍꯣꯏ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯃꯩꯇꯩ ꯌꯥꯝ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯏꯔꯥꯡ ꯌꯥꯝ ꯁꯥꯡꯅ ꯂꯩꯈꯤꯕꯁꯦ ꯑꯗꯨꯝ ꯃꯁꯤꯁꯨ ꯑꯗꯨꯝ ꯅꯤꯒꯣꯁꯤꯌꯦꯁꯟ ꯇꯦꯕꯜꯗ ꯇꯥꯔꯛꯑꯀꯥꯟꯗ ꯅꯤꯒꯣꯁꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯌꯥꯁꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯍꯨꯝꯃꯨꯛ ꯍꯦꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯕꯗ ꯑꯗꯨꯝ ꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯆꯍꯤ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯕ ꯁꯨꯡꯁꯥ ꯁꯥꯁꯦ ꯌꯥꯗ꯭ꯔꯀꯥꯟꯗ ꯍꯟꯗꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯔꯛꯑꯦ ꯍꯥꯏꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯑꯐꯕ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯁ꯭ꯇꯦꯞꯅꯦꯅ ꯑꯗꯨꯝ ꯂꯧꯋꯦ ꯄ꯭ꯂꯁ ꯃꯇꯝꯗꯤ ꯆꯪꯒꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯊꯤꯝꯁꯤꯗꯁꯨ ꯂꯩꯔꯤ ꯁꯤꯌꯔꯠ ꯐ꯭ꯌꯨꯆꯔ ꯑꯦꯟ ꯃ꯭ꯌꯨꯆꯨꯋꯦꯜ ꯔꯦꯁꯄꯦꯛ ꯑꯅ ꯍꯥꯏꯔꯤꯁꯤ ꯁꯤꯌꯔꯠ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯄꯤꯁꯃꯦꯟ ꯄꯣꯂꯤꯁꯤ ꯅꯠꯇꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯐꯕ ꯇꯧꯔꯝꯕꯗꯨꯗꯤ ꯑꯗꯨꯝ ꯑꯐꯩ ꯍꯥꯏ ꯇꯥꯕꯅꯤ ꯑꯗꯨ ꯐꯠꯇꯕ ꯇꯧꯔꯝꯕꯗꯨꯗꯤ ꯁꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔ ꯁꯤꯑꯦꯝꯅꯒ ꯑꯗꯨꯝ ꯍꯥꯏꯕꯤꯕꯗ ꯌꯥꯝ ꯐꯖꯕ ꯄꯣꯏꯟ ꯌꯥꯎꯋꯦ ꯌꯥꯅ ꯌꯥꯅꯕ ꯑꯦꯄꯤꯁꯃꯦꯟ ꯄꯣꯂꯤꯁꯤ ꯇꯧꯔꯝꯕꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯑꯁꯣꯛꯄ ꯑꯃꯥꯡꯕ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯀꯪꯀ꯭ꯔꯤꯠ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯃꯤꯟꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯪꯀ꯭ꯔꯤꯠ ꯄ꯭ꯂꯥꯟ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯟ ꯌꯥꯎꯔꯒ ꯄꯣꯂꯤꯁꯤ ꯑꯃ ꯐꯖꯅ ꯌꯥꯎꯔꯒ ꯇꯧꯃꯤꯟꯅꯗ꯭ꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯣ ꯁꯔꯚꯥꯏꯚꯦꯜ ꯑꯦꯛꯖꯤꯁꯇꯦꯟꯁꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯄꯥꯎꯖꯦꯜꯁꯦ ꯃꯔꯨꯑꯣꯏꯅ ꯁꯥꯟꯇꯤ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕ ꯄ꯭ꯂꯁ ꯍꯧꯖꯤꯛꯀꯤ ꯀꯪꯀ꯭ꯔꯤꯠ ꯑꯣꯏꯕ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯐ꯭ꯌꯨꯆꯔꯁ ꯂꯧꯔꯤꯕ ꯑꯗꯨꯗꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯞ ꯂꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯁꯤ ꯀꯩꯁꯨ ꯌꯥꯝꯅ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯐꯠꯇꯅ ꯎꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨꯗꯤ ꯃꯔꯝ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯃꯥꯏ ꯁ꯭ꯄꯤꯆꯇ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯦꯅꯤ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯒꯅꯤꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯕꯨ ꯑꯣꯏꯔꯣ ꯀꯥꯡꯄꯣꯛꯄꯤ ꯂꯥꯜꯂꯒ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯐ꯭ꯂꯥꯏꯠ ꯚꯔꯥ ꯄꯤꯕ ꯉꯝꯖꯗꯕꯁꯤꯡꯅ ꯍꯥꯏꯋꯦꯁꯦ ꯐꯥꯎꯔ ꯆꯠꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯔꯝ ꯆꯥꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯃ꯭ꯌꯨꯆꯨꯋꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯃꯈꯛꯇꯗ ꯍꯥꯏꯗꯤ ꯐꯣꯀꯁ ꯄꯤꯕ ꯅꯠꯇꯕ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯛꯇꯗ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯈꯔ ꯀꯥꯎꯊꯣꯛꯅꯔꯒ ꯏꯟ ꯗ ꯁꯦꯟꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯃꯣꯏ ꯏꯝꯐꯥꯜꯗ ꯖꯦꯅꯤꯝꯁꯇ ꯔꯤꯝꯁꯇ ꯃꯣꯏ ꯌꯦꯡꯕ ꯍꯧꯔꯦ ꯄ꯭ꯂꯁ ꯆꯞ ꯃꯥꯟꯅꯅ ꯆꯞ ꯃꯥꯟꯅꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯍꯟꯗꯅ ꯆꯠꯍꯜꯂꯤ ꯃꯌꯥꯝꯁꯦ ꯑꯅꯥꯕꯒꯤ ꯀꯩꯒꯤꯗꯤ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏ ꯒꯨꯋꯥꯍꯥꯇꯤ ꯌꯧꯖꯁꯅꯨ ꯍꯥꯏꯕꯒꯤ ꯁꯨꯝ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯣꯔꯛꯈꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯣꯂꯤꯁꯤ ꯃꯦꯀꯤꯡ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅ 27ꯗ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯁꯦ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯀꯨꯏꯁꯨ ꯀꯨꯏꯔꯔꯣꯏ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯃꯌꯥꯝꯁꯤꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯗꯤ ꯃꯌꯥꯝꯒꯤ ꯄꯥꯈꯨꯝ 80% ꯄꯥꯈꯨꯝꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯂꯣꯏ ꯈꯨꯝꯃꯛꯏ ꯃꯌꯥꯝꯁꯦ ꯈꯨꯝꯃꯛꯄꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕ ꯐꯪꯉꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯃꯈꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯀꯥꯏꯅꯒ ꯍꯥꯏꯁꯤꯀꯣ ꯁꯤ ꯇꯧꯍꯟꯗꯕꯤꯗ ꯑꯩꯈꯣꯏ ꯑꯐꯕ ꯇꯧꯔꯛꯄ ꯑꯍꯟꯁꯤꯡ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯑꯣ ꯇꯧꯗꯕꯁꯤꯡꯗꯨꯗꯤ ꯄꯔꯥ ꯑꯃꯃꯝ ꯇꯝꯃꯒ ꯅꯍꯥ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯣ ꯅꯍꯥ ꯊꯥꯒꯠꯂꯛꯑꯕ ꯃꯇꯝꯗ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯦꯝꯄꯥꯋꯔꯃꯦꯟ ꯂꯥꯛꯑꯕ ꯁꯣꯜ ꯚꯣꯏꯁ ꯂꯥꯛꯑꯕ ꯁꯤ ꯃꯇꯝꯁꯤ ꯈꯛꯇꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯈꯣꯟꯁꯦ ꯂꯥꯎꯕ ꯉꯝꯒꯅꯤ ꯑꯗꯨ ꯂꯥꯎꯗꯣꯏꯁꯤꯁꯨ ꯀꯅꯥꯅꯣ ꯃꯩꯇꯩ ꯈꯛꯇꯅ ꯅꯠꯇꯦ ꯃꯩꯇꯩꯅꯅꯤ ꯃꯩꯇꯩ ꯄꯥꯉꯜꯅꯅꯤ ꯀꯨꯀꯤꯁꯨ ꯂꯥꯎꯔꯛꯇꯣꯏꯅꯤ ꯃꯣꯏꯒꯤ ꯅꯥꯒꯥꯅꯁꯨ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃ꯭ꯌꯨꯆꯨꯋꯦꯜ ꯔꯦꯁꯄꯦꯛ ꯁꯤꯌꯔ ꯐ꯭ꯌꯨꯆꯔꯗꯣ ꯑꯩꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯌꯨꯠ ꯃꯌꯥꯝꯁꯤꯗ ꯃꯗꯨꯒꯤ ꯑꯄꯤꯜꯁꯨ ꯑꯗꯨꯝ ꯇꯧꯖꯒꯦ 2027ꯗꯗꯤ ꯑꯩꯈꯣꯏ ꯄꯪꯊꯔꯒꯨꯝꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯖꯕ ꯇꯝꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕꯗ ꯑꯩꯈꯣꯏ ꯃꯔꯝ ꯆꯥꯅ
adagi aina piri comment sina ai khakkidi phamungdagi phammaga hippaga pirakpadadi nungaiba aduga community ani da kaiba oidoi taragadi masi yarigai piraktaba dharma karma adai religion ga mari laina bata yarigai di masi mutual respect amadi tum laiminna ba hai tare ko aduga hojik afaba post ama thagat pada asfarida asmaina thagadak pasi nungsina sida haibje masingji neme khana bai posam thagalo ta mai ki whatsapp ta thajin na ko mi khomna bai type ta ko changna ga khana si gi thabak si yari gai masi tokpa phagane na khalle do ai samak te so horaga ai asoiba aina hantak khandaudabadagi saubadagi ngangiba oja sanga saga ta sanga aiga tonagi mayam do ibani khaktada madu lution deni nagaga dum nagai chilnau khara ka dum mete khara ga sulum sauna budum yakhale madu irresponsible oi batagi aina soi batagi ne na dum ai accept tauge sumaina accept taunaraga aina ngangi sina ai khaktagi natabida kaya mu yamna society je so allige community je so allige je koi nainabam change aduna yariba makhai apunma manipur nuksi chana manipur mu por pohona mun tamda isa isa se social media paim orga su responsibility amna wangba citizen ne khanbira kanda amuk tangdi aphaba nungaiba nuksi chana manipur ama porakpada adom su daide yamin si haina thamjai thank you aduga thambiramiba themje main oina future yon thoroije live bot chidadi adongi bot to yon bi no hai point sima yam important way na khanje yam thara chari bro matung da tanja sabaro jo dum koi matam longminasi